Mayang Imphal Konchakta Ungkhanaba Thokpadagi Police Yauna Miyoi Kuntharom Asopan Nangkhre Wangoi Sub Division Akonba Mayang Imphal gi mafam sing amadi Thoubal District ta matam kaktana curfew thamkhre amadi Imphal bu Smart City ohananaba nauna semdolaba proposal April kumathoida amuk hana thagalagani haina IMC gi CEO na phungdokre Kurumzari Mieng Tabiri Simutaram Ushari Housing Mapungaba Pausing Mayang Imphal Thana Konchak Makhalakai da ngasi ayuk pung tararom taba matamda Miyoi Kangbu anigi marakta ungkhatnaba thokpadagi yumamadi dukan mapalom mai chakre thodo aduda police commando yauna Miyoi Kuntharom nongmaina panba yauna aso open nangbadagi hospital da laikanakre Miyoi kharadi aruba phibam da tongan ba hospital singda laikanari ngasi gi thodo asi tha asigi hokiba tang nipanda Mayang Imphal gi sangai sabi da thokiba thodo amada naha ani miyamna fubada laikidaba amadi atopa amana sokiba adugi mayokta yaningdaba phongdoktuna misi asiga mari leinana semkiba JAC na mayai lambida kokiba bangi manung channa thokibane thodo thofam da police ki ahenba force thomjinduna miyam gi irang lakshinanaba akanba thorang lokhatkre thodo thofam dagi phangba pawgi metungina konchak makhalekai da leba Rajen Kawba miyoi amagi yum ngasi khangaudana chaklakpadagi yum adu miyoi kharana tharamba oigani haiba wafam lakpadagi ungkhanaba adu thorakibani loinana irang chawthoraktuna yum amadi dukan mai thabagi thabak mathang chatharakibani hairi mai kanba lakpa fire service ki gadi sing miyamna thatuna changan khide hairi irang marakta thodo aduda khangaudana miyoi kharana Nongmai kapthorokpada mafam aduda leiba police commando yauna punna Miyoi Kuntharom nongmaina panba yauna asopan nangkhe thodo thofamda Imphal West Imphal East Thoubal amadi Bisnupur gi masing yamlaba police commando MR amadi IRB personnel sing thomjilaktuna miyamgi irang adu control townaba thabak paikhatke thodo thofamda DC Imphal West Geoffrey DIG Range 1 IK Muiva Imphal West ki SP Dr AK Jaljit amadi police ki makok thongba officer sing laktuna hakthengna yengsinki Irangi thodo aduda mangkraba lanthum singi chapsaba mamal hauzik fawba lepthokpa ngamdre ngasigi thodo aduda nongmaina panbadagi soklaba Miyoi Kuntha Rims Siza Hospital Lilong Nur Hospital yauna tongan ba hospital singda pukatuna laikanakre Siza Hospital da nongmaina panba Miyoi ahom hauzik laikanari Rims Hospital da wairangthem kongang koba Miyoi ama aruba phibam da laikanari Makhatana CRPF ki company ama amadi nupi police ki platoon ama MR amadi IRB amasung atai personnel kaya mapamaduda deploy tawkre mapamaduda mahusagi fibam hanjilaktriba fawba personnel sing asi legani hairi Maraga sida irang adu makha sangtharapa yabagi fibam leibadagi district magistrate Imphal West Ningthausam Geoffrey na Wangoi subdivision akonba Imphal West district manung chanba mafam singda ngasi nungthilpung amadagi matam katana curfew thamkre district magistrate na thokiba order amada oiragliba fibam asida hariba mafam sing asida nongmai ki licensing tha ahum gi oina suspend tawre haina lauthokre license ki nongmai paiba miyoi sina masa gi license nongmai sing adu khudakta Mayang Imphal police station da pisinana ba khangale karigumba pisindaba tarbadi licensing adu matam pumbagi oina kaktalagani hairi amaromda Thoubal gi district magistrate T Ranjit na thokiba order amada Popular Front of India Manipur state na Iram Sifaida Miyoi Taruk Hananaba Honaraba Thodoki Mayokta April Taragi Numida Wairam Pung Taruk Tagi April Taramatogi Numida Wairam Pung Taruk Fauba Kaukiba Ban Amadi Thoubal District ta Atopa Pung Taranipan gi Ban Namaram Oiduna District Asida Ain Kaiba Pamdaba Thoudokaya Tholakpa Yabagi Oithokpa Lebedagi District Asida ngasi nungtil Pung Amadagi Athingba order thamkre Kanagumba Miyoi amatana District Magistrate ki ayaba yaudana mi punba luhongba mi asiba poloiba Lining Lason ga mari leinaba amadi miyangwi mifam na chingba pangthokpa yaroi loinana mi sibiyaba khusukulai amata puba yaroi haina khangankre Amaromda Lilongi Nur Hospital da Miyoi Kunlom ngasigi thodo aduda soktuna laikanakhe khara hena fibam luba Miyoi ani amasu Imphal gi Public Hospital da refer tawkhe Soglaba Miyoi asing adugi manungda nupi 15 amasung nupa mangani thodo asigi matangda JAC gi member Arasa na Phongdorokpada Mayang Imphal da thokiba mahiroi ani sikibagi thodo adugi matangda semkiba JAC na ngasi Chief Minister amasung DGP unaduna mahiroi sing adubu hatpada chenaba miyoi sing fabinaba takshinkre adubu government na matam khara pibinaba haizirapadagi makhatana yanabagi fibam leitabana khongjang makha chathakigani haike Amaromda JAC ki convener Mustafa na
थोलिबा थौदो असि मैतै नत्रगा मैतै पांगल सिंगी मरक्ता थोकपा थौदोक नते मैरुई सिंग हाटपा थौदो अदुबु गवर्नमेंट असिना फाबियु हाइबनी मियाटपा सिंग पुथोंनाबो होनाबदा मैतै इचिल इनाउ सिंग अमदि सिविल सोसाइटी सिंगना मतेंग पांगबियु हाइखे थोदोक असिगी मतंगदा जे असिना पामजबदि मीदिगी साउलबा मैं वन कंसिजनदा मराल ले मिहाटपा कमुसिंगदो फगटपियु हाइबा असिगतने जे असिना पामिदि अदुगा थोइबा थौदो असि मैतै अमसुंग मैतै पांगन मुस्लिम की मरक्ता नते मसिगी वखललोन सगटपिगनो कमनेन ओइबा वखलन सगटपिगनो हाइबसि जे असिगी मैकेदी थमजरी लोय लोयना मैतै कम्युनिटी दा लेबा आइबदि मणिपुर दा लेबा इचिननाव सिविल ऑर्गेनाइजेशन पुनमनसु मरा लेबा मिहाट मिसिंजे पुथोंनबा गिदमक्ता नंदी बेहना बिमुक्ता मतेंग पांपु हाइबसि जे असिगी मैकेदी हाइजरी हौखिबा तांग तरे के नुंथिल पुंग मरी रोम ताबा मतमदा बयांग इम्फाल संगाई सावी दा थोखिबा थौदोपु कांगलुप की ओइबा वाफम दा पुथोलगा गाड़ी हुरान बसिंग कंखना बहोनबा थोंग यानिंग दे हाइना थौदो दुगी मतंग दा सेमखिबा जेसी की सेक्रेटरी ब्रज कुमार ना ngasi मणिपुर प्रेस क्लब ता पांगथोपा पाउमी सिंग उनबदा फुंदोखरे नुमिरा तुदा मिय अहुमना होंडा एक्टिवा अमा मंगकी सो फकाइरगा पुबा हौरमले हाइबसि अचुंबनी मखोय अहुमबु फुरुप खेनै हाइबगी फुखिबा नते मिसी अदुगा मरी लेनना सेमखिबा जेएसी नदी मखोय अहुम लेकोल येंबा चटपदा हाटपनी हाइबा वाफम अदु अरांबा युमफम यावदबनी असेंबा थौदोक थोलिबा मफमगा लेकोल चंगफम लंबीगा यामना खेनै अचुमरान थिगतना यौ सागतपदगी थोअनिंगदबा थौदोक थोरकलबदी लिलोंगी जेएसी ना दायित्व पुगदबनी हाइना फुंदोखे अदो सच्चु मांगदबगी नमादा हातुप एरे पिरेन हाइसिसु बिमम नौदो कोनी सिले yang lewagi yang naba paton togune loguni hojesina All Manipur United Clubs Organization Amuko Amadi Joint Committee on Inner Land Permit System JCILPS na ngasi mayang Imphal da thokiba thodosing adu laibak thibani haina nungaitaba phungdoknarali Amuko gi Secretary General na thadorokpa cherol amana watho asiga mari lenana nakal ani gi luchingbasing amadi kunja sing unaduna thodosing asigi maramda kupna yangshili loinana irang asi makhata na thoktana ba honaba yaba honari hairi laibak thibadi mihat adu gi matang da semkiba JSC na sarkar da waroshin ama puthoknaba Takshin bada sarkar na matam sangna laukiba loinana thamoi sengna honakidaba kayana wathok asi chawthoropagi achoba maramni asigumba kusem gi oiba kanglup ki irang asi amuko na akanma mong da condemn tawi hairi amaromda JCILPS na thadrokpa cherol amada JCILPS ki convener Khomram Ratana Luchingba achoba team amana thaudok tholiba mafam aduda jangshinduna nakal anima ke kunja sing amadi luchingba sing tongan tongan unaduna thokiba thaudo adugi matang da khananenabagi mifam sing pangtholure mifam aduda Manipur Police ki DIG IK Muiwa susar yakhe pen da wafam sing munna taraba tungda khudong thiba nangkhraba singi damak yengshinba yaba yengshin bibaga loinana paikhat pa yaba thabok paikhat pinaba sarkar da haiba yaba Takshin jage haiduna phongdok lambaga loinana pukning wakal fatana ingna chikna leibinaba wafam sing phongdok lamki hairi Mairoi ani hokiba tang tareta huran bani haiduna miyamna fubada sikibagi matangda semkiba JSC na government ta mihatpa putho haiduna pung kunmarigi mayai lambi ban kawbada ngasi thokiba thaudo adugi daita paliba government asina pugada bani haina Manipur Muslim Welfare Organization headquarter gi president Abdullah Pathal na paumi singda phongdokre Hata da Labor Office da unaba aduda huran bagi mingda mahiroi ani miyamna hatkiba asi organization asina akanba mong da condemn tawi mi haliba miyoi sing government na mi hatnaba license pirabra community animaki miyoi sing na khubak khuraga kwak na harawi haiba kaunagum se police leina yum kai kaya mai thakiba amadi lanthum kaya mangta hankiba maramna state force sing da thazaba leitre Irang tholiba mafam singda state force thambagi mahuta central paramilitary force sing oina thambiro ban kokhiba JSC gi miyoi sina sorat lakhiba miyoi anibu mai thanaba tawki haiba wafam miyamna thazabiganu adugumba thaudok thokiba leite nakal anima ke miyoi sina hanadagi nungsi chanana leminarakpa mari lehenaba honaminase misi asigi matang da semkiba JSC na government ta pikiba deadline gi manungda chap saba thabak paikakadabani nakal anima ki kangbu singda Mangkiba mal changi chapsawa compensation government na pigadabani JSC na changsilapa democratic oiba khongjang da organization asina sawakani hairi Types leitrabra mingi hadiba miyosing aduda paliba government asina shangingbagi license pirabra haribasini du asina thamjaningi madu Pare hat kre masih JSC sing strike kre madu mo strike hadan ta mesnu interview da sunu adubu madu gi mayo da parja nakal lamani hadan madu king kitin pha thabi bagi mohta hekta mak
पेन प्रजा खरना हौरे मी सिरिमने खरा हौरे बनी मद हौरे इदुदा पुनिंग हतन फाथबि महुदा मसी लन थुमांग तखलिबा अमसु मद अउ कथुम तोंगैसे मसी तसेंगना यामना लमदम मसीगी बुवारी अमुब काली मते सन हौदबि मसा अमने हाबिसि आई थमजनि कम्युनिटी अनि मक्की मियामना प्रजापति म खंगबि फमथोय सफु कायरा गुवा हरावी हाबिसे कम्युनिटी अनि सि इनरपदा हरावदबा खुबा खुगदबा मदुदा चांस लौदबा तोंगा तोंगानबा शक्ति कया लई हाबिसे कम्युनिटी अनि मक्की प्रजासिना खंगना खंगना मसुम बथौंगी चत्र पाइबसे तसेंग मसी याम दै थिबनि मरम मसिना गवर्नमेंटना हाइरिबा जेसिना ngasi mihat si adui matang semgibe jesina pikebe deadline phogi matungda manungda thamuk lokhon pire ha kanda community ase ing thanapso government simbi gadawni adu ngasi mai para thokpa thokdok pathok singda ngasi mang ta khriba man sang sing adugi compensation matik chana na community ani maki mang ta khriba man sang do madugi da compensation matik chana government pibi gadawni Miyam gi damak lairiba Manipur sarkar na minister fam munaringai da Chief Minister na Delhi da koi ringai matam chana Manipur da tholiba isu sing yang sindabadagi ngasi mayang Imphal gi laibak thiba thawdo asi thoktuna mioi kaya asopan nanghan khibani haina BJP Manipur Pradesh ki President T Chawbana phungdokre BJP gi office ta pangthokpa pawgi mifam amada Chawbana makhata na thawdo asi gi matang da semkhiba JAC na tang tara fawgi manungda chenaba sing faduna action lakhona na ba haike ꯑꯩꯈꯣꯏꯅ BJPꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯪꯒ꯭ꯔꯦꯁꯇ ꯄꯥꯜꯂꯤꯉꯩꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯠꯅꯈꯤꯕꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯉꯒ ꯀꯪꯒ꯭ꯔꯦꯁꯅ ꯊꯧꯑꯣꯏ ꯍꯧꯗꯕꯗꯒꯤ ꯁꯥꯁꯣꯟꯗ ꯊꯧꯑꯣꯏ ꯍꯧꯗꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯣꯔꯗꯔ ꯉꯥꯛꯏꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕꯗ ꯍꯧꯖꯤꯛ ꯃꯇꯦꯡ CRPꯅꯆꯤꯡꯕ ꯊꯥꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯤ ꯃꯁꯤ ꯂꯩꯄꯥꯛꯀꯤ ꯏꯁꯨꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯕꯗ ꯏꯁꯨ ꯁꯥꯒꯠꯇꯅ ꯔꯤꯃꯔꯗ ꯆꯠꯈꯤꯗꯅ मधु तहनबीदनबा मयाम पुनमक तापीर तौजरी अमरोमदा मयांग इम्फाल दा थोलिबा कांगलुप नाइबा थौदोक लाइबक थीबनी कांगलुप अनिमकना पुकनिंग फाथबिदुना अमुक हना नुंगशी जानबा पुरकनबा होनमिनसि हाइना थांगमैबन केंद्रगी MLA खुमुकचम जॉयकेसना अपील तौरकली ngasi MLA gi yumda pangthokiba pawgi mifam amada mahangna makha tana thaudosi paliba government na matam chana khantha hodaba amadi chection tharang lokhot hodabadagini matam chana yengsinlamnabadi thoklamloi Praja Singhi Punsi amadi lanthumdagi makoigi famna hena lui khanbagi thawongni haina maral sikhi Paliba government asina matam sana khanda hodaba matam sana section tharang lohodaba aduga praja miyamgi yaikhnaba praja miyamgi khanbagi mahota makoi masel phammunabadana hena thawai yorpadagi ni haibada haimanba puningai oiti irang ama tholakadore habisi paliba government iu urbu wafam ban toroktana mayamam tholakasi masi matam sana yengsindaba prajagi issue prajagi punsi prajagi lanthum mayam si kasu laitana khanba makoi gi oiba rajniti gi position du phangnab honabaduna hena lumna lorokori tholakani maduna laiba government athubada asuguma thodo ase matang sandorokna Manipur pambada nungai taba thodo ama thondana basi immediately makoina khudakta thabuk lokot kadabani Amarom dangasi mayang Imphal da thokiba thoaning da bathodo adu Manipur sarkar na matam chana lakshinba ngamhodabadagini haina Delhi gi Jantar Mantar da ngasi numidang community pumnamakna saruk yaduna protest pangthokre Northeast Forum International Solidarity Delhi Association of Manipuri Muslim Students amasung masana sinduna pangthokiba protest aduda tongan ba wafam kaya phongdonaki hairi Aam Aadmi Party Manipur na su mayang Imphal gi thodo adubu nungaitaba phongdorali matam kaya gi mamangdagi Manipur da charo morong aduna hingminarak maitei amasung mitei pangal singi marakta wafam kharadagi khana jainaba thokpada natana yumkai mei thabagi thodo asi laibak thibani masi wakal khanthaba ngamlaba chakhotpagi thakta ijat leina hingliba jati ekhoigi kanglup singi marakta makhata na thoan gumsi hairi hiramasida lamdamadom gi MLA na biyeng chambaga loina na Chief Minister gi pautak lobiu hairi ipsa amasung KIL gi apunba kangbu amana ngasi mayang Imphal gi thodokta asopan nangkraba mioi singi fibam Jenims ta satuna yang singkre asokpa sing asi laying nanaba amadi khudong thiba nanglaba mioi singda mateng pangna ba honabada khudong chadaba thoan ba yaba ban blockade kanagumba loop amatana kobidana ba loinana
hospital gi staff singna sis work strike tawbidanaba ipsan appeal tawrakli karigumba maduda sis work strike tawduna khudong chadaba phibam tholaklabadi madugi afafatagi daita strike tawriba singna pugadabani harakli Imphal bu smart city oyananaba nauna semdoklaba proposal amuk hana chaliba tha asigi tang kumathoida thagalagani haina Imphal Municipal Corporation gi Chief Executive Officer Ngangom Uttam Kumar na phongdokre IMC na sinduna Gandhi Ningsing Mipun Sangda Smart City gi matang da pangthokiba Citizen Consultation Program da wafam asi Uttam Kumar na phongdokibani tharomadu da IMC gi Mayor A Nimai Councillor Singh Purna Chandra Newton Chandra Subhas Alen Kumar Ratikanta Binarani na chungba myoy kya na saryaki Uttam Kumar na makata na haukiba chahi gi December 15 da thagat kiba proposal da Imphal City bu chahi 15 gi manungda karamba makhal ohenkani haibagi miyeng yaudaba IMC gi senthok ka hena nemanba city manungda paikhaliba project singi akupa marol yaudabana maram oiraga ahanba tangka ki smart city semganaba khangatpada yahodabani adubu center na city kulumdoigi report nauna semdoknaba khudong chaba pibada Imphal su yaurokpadagi hanagi awatpa sing mengkhalaga nauna thajinanaba thaurang tawbani haiki hana lairiba aswoibasi khara semdoaba matungda akoina semdoiba potse amu prajada uhallaga karigino ide akoina mamangda thagatriba proposal sisu prajaga tanarga prajagi apambagi matungina akoina thagachagibona hojai akoina mu semdokpa matamdasu prajagi ayaba lawraga prajagi apambagi matungina amukka hana smart city proposal je akoina revise tawraga semdoaga ministry da thaganaga tayari tawjabani ngasi puthoibasina prajada phongdokpa ihananba draft ni Mamang chahi gi October gi tang kumathoida All Assembly Road ta duty tawba police commando na Muhammad Atwar Rahman kawba myoy amadagi lupa lakh taru lawraga numidang wairam Mantri Pukri da furaga thamlamba thawong aduda chenaba police personnel sing chedak piu haina Jatkiba hing nongyai ngasi numidang wairam pung taruk fawba jathariba pung 19 gi Thawbal district ban asida hauji fawbagi pamdaba thodok thopagi pau leitri Lilongi mafam kharada ban sawgatpani chingnaba singna ajat awok sing thingbagi thabak chathaki amaromda ban asina Thawbal bazar dadi karisu akaiba pikide mahusagum Thawbal bazar da dukan sing thong hangnaki amadi lambi da hanagumna mi chatnaki ban asi tongan tongan ba lup kayana su sawgatkani haiba wafam phongdokpa leikrabani Lagliba April gi tang 12 da pangthokadoriba athauba singi numit asida athauba singi ningsing khubamda miyamna haikat leikat tambiu haina Revolutionary People's Front RPF ki Secretary Publicity Robin Khumana thadorpa cherol amana khangalakli cherol asina makha taraduna numit asina lakpada Imalaibak Iramdamgi Ningtam Lanjangda Thawaina pontha pikraba yawoloi athauba khudingmaki mafamda RPF ki maikaidagi kok nonduna ikai khumnaba uli hairi loinana Ningtam Lanjang asida yengnabagi miot minegi chetheng nangduna lamakhangda punsi lomkhraba masung punsi gi oina soinai hauraba khwaigi mafamdasu lup asina kok noli hairi Tharomasi Ingsima Chamapan Marfudra da loop asina maruiba landfam amagi numit lauduna athauba singi numit haina lautotuna cherau singda athauba singi khubam semduna tharom pangtotuna lakli athauba singna laiwa khraba ipa ipul singna tak piramba chahi chama minai oigadabagi saruk mekup amatang ining tamna palam laga sikibana saruk chama heli haiba ajepa wakhal galoinana athauba athaubi kayana ningtam langjan asida Thawaina pontha piduna tungda hauroliba mirol kayabu ningtamnabagi lambi takpiduna Bharat ka thengnaba lanfam kayada aroiba mikup fawba khongpham amata hanba tawdana thauna fana lanthengnaki laiwe khraba athauba singna ireipak ningtamnabagi landa kathokiba makoigi tamjaningai oiraba thauna lingjel adubu ikai khumnaduna yawoloi singna ninghannaba leitana kathopagi thauna lingjel galoinana ngasisu langthenari hairi asigumlaba athauba singi numit asina lakpada ireicha singna athauba singi khubamda hekalekat tambada saruk yabiu loinana numidang wairamgi matamda thongal khudimakta maira katpinaba loinana numit asigi oina lining laisogi thabak tharom singna tana chaksa haijanaba amadi makhal khudimaki harau kumai sing lepiu hairi pawimratana atemba break amata Delta tutorials for CBSE, Kwakatel Airport Road opposite Oil Pump. Admission open foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump.
Mountai's Coaching Center, Chimerong for Class 7 to 10 BOSEM. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 96123638858. Irudio Coaching Institute की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे यावबियु इरुdio की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरउ इरुdio कोचिंग इंस्टीट्यूट के सांपा थोचोम लेकाय कांगबम लेरक मचिन बिहाइंड बेगो होटल अदुम करीगुंबा अवाबसिंग असि मायुंगनबा थोकलबा मरोय मरंग यामना यावबा चुंजाक चाबा मपाल तोइना चाबा लिवर दा अकाइबा लाक्लबा नत्रगा लिवर की मपानगन छोंथरक पतारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदुंगी अवाबा पुनमक कोकनबगी पाम्बैनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूल शु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगै लाइंगबबुदी नाद्रिङैदा सक्सेल होबना हेना फै Classic Hospitality Training Institute na offer Tauzari 3 special job-oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operation, 2 diploma in food preparation and culinary art. Free counseling session from Monday to Saturday 10 a.m. to 5 p.m. Hena Kupamarol Gidama contact Tobiu Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lobigi khudong chaba pizari athuba matamda amadi araiba mong da lobiba yagani hena akupa marol gidama contact W Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Break metungda taram usari Leifrakpom Ashok Kumar na iba ariba Manipuri sahitya Sairol Paring Kauba Lairik amang asi Palace Compound leba Art and Culture gi hall da phongkre Lairik phongba gi thoram aduda Manipur University of Culture gi Vice Chancellor Professor Nauram Khagendra Art and Culture gi Director Dr. K Susila Manipur University of Culture gi Registrar Longjam Joy Chandra na chingba miyoi kya na sarup yakhe loinana Padmasri Dr. M Krijina ngasi phongkiba Lairik adugi masak takhe Taromaduda wangang laduna aiba Sukumarna Chahi Cha Taranipangi Mamangda Idamba Puya Singi Manundagi Puya Kuma Pandagi Kangatuna Maduda Yauriba Maitegi Natki Chatnabi Harau Kumai Laison Tinson Irat Tony Amadi Lifam Tinfam Kayagi Maramda Idamba Sing Adu Ngasigi Mirona Irai Laina Kangbang Amjanaba Haiba Pandamda Larik Asi Putopani Haike Mayang Imphal Kendra gi manung chanba mutum yangbi maichak pidagi Nambul Turel Yangoi Karong Tabalambi asi Ingliseni Taranithoi Tarahumdoi gi Central Reserve Pool gi Fundagi Semnanaba Lupa Crore Taruk Kaithokrabasu Hauzik Fawba Sembidre haina Mapamadugi Praja Singna Phongdokre ngasi haribalambi asi BJP Manipur Pradesh ki IT Cell gi Convener K Robindro gi minyang makhada Mapamadugi Praja Singa punna Semjin ba hobagi tharomda khunja singna phongdokhibani makoina phongdoropagi matung ina kilometer 3.5 sangba lambi asi sembiu haiduna lamdam adomgi MLA oibadana tana Minister oiriba KS Ratanda kayarak hana chatuna haizanaba honabada unaba fangkhide adubu ima ibel singa punna chatuna unarubada semba horagani haiduna tha taruk tare ki mamangda uwayan tatuna thamlamki adumapu uwayan thatkibagi compensation su pidri haike Makoin Makat Taraduna Jab Manaba Chahida Fun Asigi Makada Nambol Kendra Isoki Lambi Matekti Semaloikre Praja Singna Tangnaba Nambol Kendragi MLA da Mateng Pangview Hyderabad Lambi Asi Semnanaba Senfamdi Kaito Krabani Fungdoraki Panbayabadi Tabagasi Works Minister gi Imung Manuna Lobani Heidi Koi mai ben mayam satana koi na haije amara ratunda haija gaja
अंत उन फाक्ट्रे अद माय मिसिंग हारे अद होय सेमबिनी द हार काना सेमबिद्रे अदुई मतुंग तारकपदा अखोइना अखोगी थांगनरिबा केंद्र सिगी MLA लोकेल मनाक्ता चचरे MLA लोकेल सिना क्रमाइन हाइबिरकेदा नोगी पैसाजे लोइना काइथोख्रबनी करोड़ तरुंग मुक्सिदा करोड़ अमक तंगारे अदुकांदा मंगा आंदि काइथोख्रबनी लोइना लंबी सेमोय खांदे अदुबो हजिदि इलेक्शन मया नक्सलामनिना अंदंग चलगा तामो रतनदा अंदंग हाइयो हाइ अखोइना हाइमलकपा चमलकपसे उना फाक्तबि अखोइ मतमजि मांगकपदगी उपाय लेक्तदरा अखोइगी खुंजिगी प्रजाजिंगी अवाबि यकांदा अखोइगी इनाउ रुबिनदोसि अखोइ हाइजरकांदा अदुमाय तंगना माना मतेंग पांगिबिन अमरोंदा के रोबिंद्रो न फोंदोरकपदा लंबी असि फाउदुना चलिबा प्रजासिंग ngaगी फार्म तौबा मदि लौ सिंगुबगी थबक तौबा ngaतनी लंबी असि फतबना मरम ओइरगा प्रजासिंग चथोक चसिन अमदि पोट पुथोक पुसिन तौबदा अवाबा कया मायोकनबा लेरे हारपदगी अंगंबा मतेंग पुथोक्तुना नोंजु था लाक्त्रिङैदा लंबी असि लोइसिननबा होनबनी फोंदोखि ngasi akhoi leiriba fibam se thorok lambi chatpa yadaba adugi condition ama lakpadagi mayam leibiriba halaman khwai purangona aionda social worker amagi oibagi responsibility kitang do lawbiu aduga kitang chatpa yabi fibam do tu tawbiona haiduna ngasi aina kitang mating pangjabani ngasi nungtil pung mari ga mene kuntra rom chapa matamda chinga makhongda bom ni jingnaba airbag ama lerambadagi ngaihak apan bathokre mafam aduda Manipur police ki bomb squad sing laktuna yengshinbaga loinana lambi chathok chasinda ngaihak apan bathokhe tungda bomb squad sing aduna yengbada airbag adu Assam Rifles ki uniform amadi khongupna chingba yawba oiramkhe Performing Artist Center Kurai gi kuntragani thoi suba mapo kumon thorom ngasi center asida pangthokre tharonggi saruk ama oina center asibu dingkhatpada saruk yaramba leikidraba singda ikai khumno utpa amadi center asigi best performing artist singda ikai khumno utpa namaru eba thorom oike thorom adu da Padmasri Awadi S Thanel Center asigi president L Tondon amadi atai masak naiba myu kya su saruk yake thorom adu da wangang laduna Padmasri S Thanel na सरकार न थंबा कल्चरल सेंटर नतबा लनाई संस्थान सिंगना होना जदुना मणिपुर की कल्चर पु चाखोना बकन होना जरबसु आर्टिस्ट सिंगी तुंगी लाइबक करिनो हाइबसी नैनब तंगाई फदे सरकार न कल्चर तौरिब सिंबु हेना पुकनिंग थौगत पताई सेंथंग मतम चाना पीबीद्रबदी मतम खरगी तुंगदा करंब फिबम ओइरकनी हाइबसी मुन्ना खनब चुंगनी फोंदोखे नोइदागी INT दा चथगदबा ट्रेनिंग प्रोग्राम दा सरुक यारोनबा तोंगान तोंगानबा डिस्ट्रिक्ट सिंगदगी खंगलबा हॉर्टिकल्चर गे प्रोग्रेसिव फार्मर तरानिपान ngasi lamthakre Sajenthong da leba Department of Horticulture ge gate ge department asigi Deputy Director MD Hafizuddin Khan na khongchet adu lamthake mangna phongdokibada Jurasampur Chandel More amade Jiribam da ge khangatlaba lomi taranipan na saruk yari training program asina lomi singda kanaba kaya piragani haike Manipur Police Department ke PRO na thatrok patrol amagi matung ina ngarang Bisnupur District Police Commando amadi 2x5 Gorkha Rifles ke team amana Chinikon Geta frisking chathabada Naga National Council NNC gi active member ama fare hari farbami adudi Dinesh Gonmei chahi kungani pan apokpa ngak thaupo Gonmei Ramgailong Langol Laimanai village tagini Mangondagi 9mm pistol ani magazine ama kapayariba maru hum amadi atai mari lenaba je chang kaya sufagat pangamle hari Amaromda Narcotic and Affairs of Border na haukiba April maponda Imphal West District ki manung chanba Segmai Pearl Hotel manaktagi Khailan Kipgen Kowa chahi kuntra mangarom suraba cycle gi Pangjang village tagi miwe asidagi opium kg ani fagat pangamle hari Haukiba Tangnipanda Napet Paligi LP School da leba URF ki designated camp miyamna thugaiduna mai thadokraba matungda madugi matung tarakpo oina URF na thamlakliba wafam singadu munna khanabaga loinana ngasi miyamgi oiba mifamama Napet Pali mamanglakai da mamanglakai gi LP School ground da pangthokre amuko UCM koha HRD Poire Lemerol Mera Paibi Amkil amasung Chimi Tami apun malup ki miu singsusar yake ngasigi mifam aduna tongan ba warep mapan lauri haina thodo aduga mari lena sem kiba JAC gi convener na thatrok pa jerol amana khangalali ngasi laukiba warep sing adugi manungda nimit humni gi manungda URF jingkhai ngan ba associate ke kangbu sing mafam adudagi khulai ga konana lokthokadabani makoida sinariba khulai sing ngasima lokthoktrabadi khunja singda sarkar na matik chaba khulai pigadabani makoi lokthokraba tungda tholapa khudong thiba kaya ge daita Manipur sarkar amadi URF na pugadabani Napet Pali da leba LP School mahusagom aki akhang leitana mahai tamhanba phangangadabani
नुमित अदुदा थोकिबा थौदो अदु मियोय अमतगी अतताई ओहनबा यारोय मियाम अपुनबगी इहौनी लोइनना URF की नौना रिक्रूट तौरिबा लेकाय अदुगी इचिल इनाउसिंग मफम अदु थादोकदबनी हाइरी हाइरिबा डिमांड सिंग असि अथुबा मतमदा थबक तो ओंथोक्त्रबदी मणिपुर की सिविल सोसाइटी ऑर्गेनाइजेशन सिंग पुनः खुसमनदुना अकनबा खोंजंग संगसिलगनी हाइरी सेमगत सागपगी थबक पाइखपदा राजनीति की अखुप मियंगदा अखुब मियंगदा थिंगजिनबगी हैनबी थादोक्सि हाइना MLA डॉक्टर आई इबोहलबीना फुंदोक्रे वाफम सिंग असि ओइनाम केंद्र की मनुंग चनबा खोइजुमान खुंदा नौना साबा प्राइमरी हेल्थ सब सेंटर संगाबगी थौरमदा हांगना फुंदोखिबनी थौरमदुदा एडिशनल डायरेक्टर हेल्थ डॉक्टर श्याम सुंदर CMO बिष्णुपुर डॉक्टर H बेबी चंद अमदी नाचौ जिला परिषद के मेंबर TS दिलीप नचिंबा मियोइसिंग सरुक याखे CMO बेबी चंद हेल्थ सेंटर असिदा डॉक्टर सिंह निथिना लेदुना मियांगी सेवा तौगनी आशा सिंह गवर्नमेंट ना पीरिबा हेल्थ की खुदुंग चाब सिंह मियामदा मपुंग फाना यहोनना बहोनबदा थौदांग याबियो हाइके डॉक्टर आई इबोहलबीना खोइजुमानदगी क्वालिफाई ताब लंबी PMGSY दा लुपा करोड़ अनि याखी अदुबु टेंडरिंग तौबदा कॉन्ट्रैक्टर लुपा लाख 93 सुगनी हाइना कॉन्ट्रैक्ट पाइसिन खरगा सुब ngamdabadagi MLA na thingbani haina lana sandoriba asi thajabiganu खोइजुमान प्राइमरी स्कूल जूनियर हाई स्कूल दा ओंखनबा होनबदा खुलना लम पीदबदगी ओंखपा यादना लैरी मसिदा नतना सेमगत सागपगी अतै तबक सिंसु राजनीति की अखुब मियेंगदा लान पाउ संदोक्तुना थिंजिलिबा असि तौबिगनु हाइखे मंगमदा दोजि क्वेश्चन चेले उपाय लेतमने MLA ने थिंगेना ताना आईडी बदनाम थोगा ले मसि प्रजाना हाइबियो कनानो आईडी मसैसिदा थबक लौरिबे मिसि कनानो थिबियो प्रजाना आई तिगाना रो कवि लागते तिगादाना लागतबे मरमदि गेन मा लौब नतमनिना सकपत्रे काबुन लौबनिना अदै थबक थिंगनी दि हाइदि मरमदि आई केंद्र द ऑर्डर थो कमाय दं थिंगेदन अमना बुसुरसो अमना बुसुरसो थबक तु फजन सुबियो मतम चाना उबियो रेनी सीजन उजि नोंग चुद्रिगे मरक सैचे थबक सि फजन सुबियो सि Disaster Management Act Innisini Subna Manga asi amuka hanna nahonona yengsinba mathau tabag loinena disaster makhal kaya thorokpada ngak thokpa ngamnaba act asi semtokadabani haina Imphal Declaration na warep laukre tha asigi mapandagi hauna Manipur University gi court hall da chatharakiba numit humni gi earthquake and landslide in the vulnerable zones in Manipur, Meghalaya, Nagaland and Mizoram haiba sida pangthokiba international workshop asigi ngasi loisinba numita saruk yakiba expert kayana declaration asi lauthokibani Center for Studies of Social Exclusion and Inclusive Policy CSSEIB Manipur University na National Institute of Disaster Management Delhi Disaster Research Program JNU Delhi amadi Relief and Disaster Management Government of Manipur ga kusamna duna workshop asi pangthokibani hariba international workshop asina Makhatana State Disaster Management Authority singna UR Hagan bamafam sing asida awareness program kaya pangthokpa mathau tai haiduna declaration lauke Punna declaration manga lobagi manungda Manipur ga yamna chunaba declaration ama oida UR harakpa natragana disaster ama thorokpada mafam aduda rescue operation changbada communication asi yamna maru oiba ama oiri haina international workshop asigi coordinator oiriba loinana Center for Study of Social Exclusion and Inclusive Policy Manipur University gi Professor TS Bharat Singhana ISTV News da fundorokli Declaration the policy akogi road connectivity si masi phagalan gadabani accessibility masai disaster thokum matamda rescue team sing sina affected people sing so the yokshan mangamna ba masai kana doctor sing ambulance sing sangbayana ba road connectivity lambi sing wadamni communication gi facilities len gadabani legi lane use system sing da su akogi lam season na bai mong u yan thatpa adegi much like thokpa sumayam tawdana ba kana ba mong da season han ba asumaina sigi maram dani sida hum suba declaration haise mas yamna maru oiba yamna khogi chana ba khogi kana lamdam sam chana ba declaration haise nang BJP ki manungda Manipur gi oina party ki president hapagi irang laite masidi center dagi hablakadabani haina BJP ki MLA case Joy Kisana ISTV News da fundroli Assam sung West Bengal gi general election da BJP na majority fangduna Sarkar paigani haibagi chawna thajabalai masida left party singi achoba thodang lai hauzik lakliba onba si Congress manungda chaitheng piba horokpana Congress ki oina charang na bathokpani haikhe Congress ki ofam da koina thodong na khaluba laite makoi di mathanda kambal dogada party na na makoi da thodong na yam concern oidra hai tare hojik BJP president ki dawak mai lega BJP ki substitute matang dari center leadership na lepsara kada bani
akoi di lobby tawraga chatnaba party na te sidi aduna whoever is the president adadi I will be loyal to him kana lakning balaksano akoi di BJP ki my party is the first priority I di BJP party sina ai ahan priority ne aduna akoi central leadership na khalakpa president do he will be my president adudi makoi gi remain ai isa gi side tagi kana gumo phom mata da aina ai percent happy una da kan taw ha kaim bol laite madudi kana gumbai wakhalo ne adudi media amagi report amana hare puti magi wakhalo ne su comment taw ningai laite aduga ai gi isa gi phom dagi Sri Ram Madhuri Pula anybody da akoi project taw ha phom ma laite leisu leiroi BJP gumba party amada ai isa oijage ha phom je chatna di haita Singju Yokhat Palum na Sinduna Tha Sigi Ahumdagi Jathaba Haurakiba Ahanba Manipuri Singju Festival Inglisini Tarataruki Ngarang Numit Nipani Janba Numita Festival Asibu Yengba Lakiba Miyoi Lising Anirongi Mathakta Henkre Singju Yokhat Palum na Sinduna Hauze Uzik Nungsikol Park Janada Jathariba Festival Asi Lakliba April 13 Daloisilagani Festival Asida Nomagi Mi Lapagi Masing Hengalali Singjugi Tongan Tonganba Machal Kaya Yauba Stove Sing Amadi Tongan Tongan Bapolam Sing Utpa Amadi Yoliba Store Kayana Arapamiam Gipuning Jingshin Bangamali Ngasisu Miyoi Lising Kayana Festival Asibu Miyeng Tabal Langnari Amaromda Festival Asigi Organizing Committee ki Convener Rakesh na Fungdoropada Pangthokiba Blood Donation da Donor Tarungna EP ki Amadi Hauzik Fawbuda Miyoi Lising Kumangagi Mathakta Saruk Yaba Lakre Haiki Methadone Maintenance at Treatment ki matang da sensitization workshop amang ngasi Classic Hotel da pangtokre workshop hagdopagi thoram aduda Nako ki program officer Sophia Max ki project director Pradeep Kumar IGPS Ibu Chayang na miyoi kya nasir yake Nako ki program officer Sophia na injective drug user amadi HIV ke sagona duna leriba miyoi sing program asigi makada RIMS da trial oina chathabari masida treatment tawba lakpa singi fall adu yenglaga atopa center hangna na bathabak pakhali phungdorali Ngarang April 10 ki nimidang pung nipan ka minute kulom chapa matamda thangmeban Lairen Hanjaba Lekai dalaiba RIMS ki Superintendent Dr. Maisnam Amubagi yumda bom langsinbada chenabani haina miyamna faraba paleldagi yengkhom anan hariba miyu ase UNLF amadi masigi lanmi sanglub MPA ga mari leinade amadi bom adugasu loop asiga mari leinade hana loop asigi Department of Publicity ki Director M Sakhena thadrok cherol amana khangalali Cherol sina makatara duna yengkom Anandajit alias Palem Ngakpa apopagi ming Wai Tomba Palel Mamang Lekai hariba miyo asi Englising Machamapan Marfudra Tareta UNLF ki Lanmi Sanglub MPA da yaurok tuna BMT Funky Maki Service Number na 664 ni Palem Ngakpa asi matam khara party ki thabak toram laba tungda Englisini subna tarukta party ki ayabi yaudana mayumda laisin kraba loinana party na su disaster ni haina Deserter ni haina lauthokraba miyoi ni maramaduna mahaka loop asiga karigumba makhal amatagi mari lena de hari amaromda UNLF ta hana yaurum laga party asigi ayaba yauna amadi yaudana pothakraba sing loinana chen kraga yumda laisin kraba sing hana gi party member amadi lanmi khudimakta khangali madudi party gi lauthokraba tungda karigumba loop ki mingcha sokpa yaba thabak toram labadi party na tumin laitholoi akan ba chairak pigani maramaduna party dagi pothakraba amadi deserta oikraba sing khuding makta asigumba thabak singdagi lapna leinabasu khangalakli ngarang chathaki ba thawong adu kanglaipa Communist Party Military Joint Committee KCP MGC na chathaki bani loinana sengkhai thumkhai ga mari leina de haina lubasigi president thawba luwang na thadrok cherol amana khangalakli cherol asina makha taraduna lubasigi anauba Lanjang Safe Kanglai Mission Scam gi makhada lebak wathok oiriba RIMS ki matangda miyam gi kholau amadi apamagi matungina kupna thizilubada asoiba aranba kaya amadi senja thumja tokibagi chapsaba khudam changdam phangbadagi thawong adu chathakibani wato sigi matangda lubasiga atei atopa wakhalon manaba lup kaya amana akanbam yeng changlabasu ngasi fawba tasen usinadana leiri RIMS ki Director Medical Superintendent amadi Deputy Director na April 13 faw bimanangda lupta changjarakna basu khangalakli amaromda thawdo aduda hakthengna Chennai haiduna faraba yengkhom anan party asiga karigumba hiram amatada mari leinade thawdo adu pangthokluba mamal yamlaba lup asigi cadre singdi mafam chabada leire makhatana akanba thabak thorum kaya pangthokna basu sem saduna leire hairi nakalamromda Health Department amadi Agriculture Department su akanba miyeng changba hauragani hairi Manipur Industrial Expo gi sarugama oina ngarang numidang Palace Compound leba
MSFGS da pangthokpa Jewel Queen Contest da mari lenabasingna silliba langlibasingna Siliba Langli Tawumbu Yaning the Bafongdotuna Manipuri model Taramatoi Amadi designer Nipana Ngarang Namidang protest Chathakre, police na protest Chatharibasingbu control Taunaba Honaki, protest Chathabada Saruyakibi Amana Fondropada, Queen Contest Asibu, Sili Langli Basingi Maike Degi, Manipuri model Sinda Kudung Chabakaya Fangangani Haina, Mue Amamdagi, Lupalising Ahum Laukraba Matunda, model Simbu Aranba Miyang Lapadagi, Makoigi Tawumbu Yaning the Badagi, protest Asi Chathabani Haina Fondoroli. Film Forum Manipurda National Revolutionary Front Manipur NRFM na mamang chihigi November thada telephone gi khutangda lub asigi foundation dega mari lenana angamba sel khara donation happy naba hairapa wafam amada Film Forum Manipur gi executive amadi general body meeting fawba pangtokuna tongan ba warep kaya lauduna public ki open discussion fawba pangtolure Maragasla Film Forum Manipurna press amadi electronic media gi khutangda lub asibu miya mamangda lana uhanba yaba wafam khara haibadi Film Forum da puba thangba ngamloi daba selgi demand taraki haina phongdoki ba pumna lan kre haizabaga loinana film gi thabak thoram sing pangthopada athingba thambiri ba asit lokthok pinaba Film Forum Manipur gi general secretary Somen Moirang Chana thadrokpa cherol amana khangalali marathana temba break amamo Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate postal available for both boys and girls. For details please contact Combined Tutorials Office Sakoldan Moirang Merak Machin Bus Parking Imphal. Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education. Admission open. 3 months SA1 foundation course for CBSE class 9 and 10. 5 months foundation course for CBSE class 11 and 12 science. Vacation course for Navodaya, Sainik and outsiders CBSE school students. 3 months advanced course for CBSE class 11 science. Girls hostel at the same block. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Break metong da mukana taram usari Manipuri Students Federation athadokpa cherol amagi matung ina hokhiba April 5 da Paura bidaleba James Public School gi meheroi ama ojana tamthina fukiba adugi matangda hanjin school asigi headmaster laktuna warashin ama puraknaba khanganabasu hauzik fawba laktre lakliba April 13 gi pung ahum fawgi manungda school asigi headmaster na MSF ki office ta laktaba tarwadi makata na tholokpa afafatagi diet principal masana pujagadabani hairi Assam Rifles ki PRO na tholokpa cherol amada nifumatoi suba Assam Rifles na ukrul da leba ex servicemen association gi retaining wall amadi office room sadana association asida kusinakre hari makata na kun suba Assam Rifles na Chandel da lupi singtagi oiba IT hub ama sadana kusinakre amaronda taranithai suba Assam Rifles na Technopol village da ngarang anti malaria campaign program ama pangthokre hari
Karnataka gi Bongar Moki da pangthokadaba Global Cultural Festival da saruk yagadaba Manipur gi Farmer yauna mahiroi kuntarukna saruk yaba kangbu amangasi Imphal gi Kangladagi MLA Joy Kisan alam thakre masida anoba gyan loksing fangduna hena kanaba fanglakani haidi Tim masina akoigi hariba sugumba Sanskriti kumba hariba asugumba mela asida akoigi Manipur gi oiba culture gi oiba saktam skill ladiba farmers singi swing singsi masek naina sak phajana taugani Manipur gi culture gi maram Mayang Imphal konchak ta ungkhanaba thokpadagi police yauna miyoi kunthrarom aso apan nangkhre Wangoi subdivision akonba Mayang Imphal gi mafam sing amadi Thawbal district ta matam kaktana curfew thamkhre amadi Imphal bu smart city ohenana bad nauna semdolaba proposal April kumathoida amuk hana thagalagani haina IMC gi CEO na phongdokre ISTV na pizaba pau mata su sinjari meng ta bi bisingo mukana